Irang asina maram oiraga Lou-Uba Ngamkhidraba Loumee meeyamgi compensation chatliba Asigi Manungda Pithoknaba Leingak na Hotnari haina Agriculture Minister Thongam Biswajit na thajaba pikhre wafam masi hojik chathariba Manipuri Legislative Assembly ki session asida MLAO Surjakumar na hanglakiba wahang amagi paukhum moina Minister Biswajit na phongdokhibane Irang asigi chaitheng phangduna Lou-Uba Ngamkhidraba Loumee meeyamgi compensation karamba matamgi manungda pithokadagi haina MLA Surjakumar na hanglakiba wahang amagi paukhum piraduna Minister Biswajit na hai Leingak asigi Agriculture Department na Chathakiba survey gi matungina Irang asina hectare lising mangaga Chamaga humbutarani thoi rom oigadaba lofam Lou-Uba Ngamdabaga loinana fo metric ton lising tara mangaga chamriga kuntra taret lom puthokpa ngamkide masina maram oiraga lupa crore kuntra ga 9 lakh taruk romgi senpham mangki amaromda Loumee lising mangaga chamapan subna amaromda Irang asina maram oiraga choba jaitheng phangki haibagi report mari leinaba DC singna pirakhe Loumee sing asigi manungda Loumee lising ahumga chamriga marfum doida compensation pina Leingak asigi Home Department ta recommend tawkhre madugidamak lupa crore tara mangaga lakh kuntra taret ahanba phase ki oina mamang tha February kunga mathoida sanction tawkhre senpham asi mari leinaba DC singi kuthangda Loumee meeyamda phanghanba hokre chatliba thasida Loumee singi compensation pithoklagani nakalamromda Irang asigi chaitheng phangkiba Loumee lising ani ga chahunga mari futara mapan gi oina DJ naba manba phibam khara leibadagi nawhongna na verification chathanaba mari leinaba DC singda khanghankhre makoi sing asigi mari chumba report mari leinaba DC singna bikhalak chatliba thasigi manungda compensation pigani Irang asina sokhalaba Loumee meeyamgi pifam thokpa compensation gi senfam matik chana lei haina su Minister Biswajit na makhatana phongdokhi 18.37 की पैसा सी कोई हुजिक पैसा करा कोई होम डिपार्टमेंट ने साय गिमनी सेंक्शन तौखरे अदुगा डीसी सिंगस्टा कोइना अफम खरदा कोई पीब हौखरे अदुगा मागे अकाउंट दा थुनमक अखोगी विदिन दिस मार्च की मनुंग से दुम लोई चंगागा लोइग्रनी याना अदुगा अखोई लेम हौरिबा 2399 जी करिगिनो हाइबा मतमदा अखोगी ngасai duplicacy अखोना आइन पंजगिबदो आंसर दा हामगिदा 19 numbers of the farmer effective farmer si अखोगी duplication लेरमदगी लेरमबा अदुगा मरकता मखोइगिना थागलैबा चे सांगदा अखोगी लेरिबा अखोगी डेप्यूटी कमिश्नर के थागलगा जो स्टेट लेवल स्क्रीनिंग तब मतमदा कोई डाउटफुल खितंग ओइना रीवेरिफिकेशन के अंतगा तौगिरो हाइदना अखोगी डेप्यूटी कमिश्नर से थादगरे हाइबनी अदुना मैक्सिमम फार्मर हुजिक फंगनी अदुगा हारि पोसिसु हारि पोतुना चुममे हारगदी अदुम याम तुना तुम विदिन मार्च अदुम पीबा याबगी by end of the 31st the पीबा याबगी कनो लाइगनी हाइजिमा या हाउस तुम थमजगे because मनम दी फंड सी कोई रेडीली अवेलेबल ओइबनिना अन हाइ हाइबंगम जबनी